mayamna toina aigi video yengbibada icha mari sui haya do icha kaya sobno jange kaya mari sudi haya aduga ahum ka ui amadi udena habduda wi chiche su yauba video mate am thaga pani sida adu sige je 2013 da ayakna iramdam kanglai pang manipur amne Taiwan ani mahusilaga Mr. World thokpada number 1 tarakpaduda mingthol phangpaduda koi iramdamna aibu invite tobiraga kanglai athoiba mapari ane mingthol pibi badugi khongchatuda Kolkata Airport yumda thokpagi Manipur da thokpagi aeroplane ngaibagi matangdani adu smai tondana pisak piling da ina moise koi pu don salambane adu ngasi di loi chawre mai makai da paina kra adu ga icha cheju maju hongre adong nahan me gitang humda macha nupa ma phangjakra aduna aiju pupugi mingthol phangjara maram asina moina piling da yare ngai nuksina na leminaba amadi yari bam kai sambi awbo makoibu